Lakhipur online na puthokjaba September gi tang 18 irai numit ki Khomjinba Pao tabirase. Ahanbada maruoiba Pao Kasarda police ki akhanaba operation amada lupa crore 12 ronggi oigadaba yaba tablet phare. Manipuri Autonomous Council Demand Coordination Committee samna makhatana awareness campaign panthokre. Tha asigi kunithoi dagi laibak asida chatnaragadaba GST gi anoba niyom singna miyamda chawna kanaba piragani amasung Kerala da miyobigi brain chathokpa makhal gi emibana maram oiraga sibami gi masing 18 sukre. Hauzik mapungoi Pao tabirase. Kasar police na drugs ki mayokta changsilakliba khongjanggi sarukama oina makhatana operation chathabada yamlaba yaba tablet phakre. Aronwa Pao phangbadagi police na Kasar gi Silchar Kathal bypass ki manakta laiba Atala Bostida akhanaba operation amada Maruti Brezza gari amagi manungda yawba aronba chamber amadagi yaba tablet lising nipu phangkhre. Pharaba polam sing asigi black market ki mamal lupa crore 12 rom oigani haina panare. Phagalaba tablet sing adu Manipur gi Churachandpur dagi porakhibani hairi. Thodok asida miyoi ama phaduna police na wahang pawang chathakre. असम के मुख्यमंत्री माननीय डॉक्टर हिमंत बिश्व शर्मा के निर्देशानुसार हमारा जो ड्रग्स के अगेंस्ट में वॉर है वो जारी है और इसी वॉर के अंतर्गत हमने 17 सितंबर 2025 को एक खबर प्राप्त हुआ जिसमें कि हमें खबर मिला कि एक गाड़ी के अंदर कुछ अवैध सामान जिसमें ड्रग्स हो सकता है उसकी सूचना प्राप्त हुई। तुरंत सूचना को संज्ञान में लेते हुए सिलचर सदर थाना से एक टीम हमने भेजी और कटहल बाईपास के आसपास हमने एक मारुति सुजुकी ब्रेजा गाड़ी को वहाँ पे पकड़ा और उसके अंदर एक आदमी था और आज गाड़ी का सर्च करने के दौरान हमको उसमें 4 पैकेट मिले जिसके अंदर 40,000 याबा टैबलेट जो हमको मिली और उसको जब्त किया गया। साथ ही साथ एक आदमी जो मिला जिसका नाम है दिलवर हुसैन लश्कर ये ग्राम राजगोविंदपुर थाना ढुलाई क्षेत्र का रहने वाला है। इसको हिरासत में ले लिया गया है और साथ ही साथ NDPS एक्ट के अंतर्गत जो है कार्रवाई वो शुरू कर दी गई है और जो ये सामान पूरा बरामद हुआ है जो 40,000 याबा टैबलेट जो बरामद हुई हैं इनकी ब्लैक मार्केट में जो कीमत है वो 12 करोड़ के आसपास है। Manipuri Autonomous Council Demand Coordination Committee Assam gi mihut singna Assam da chahicha kayadagi khundaraklaba Manipuri singidamak Autonomous Council ama Assam da sembiyo haiba ihoga mari lainana Lakhipur Kendra gi manung chenna leiriba Kamranga amadi Lakhipur Khumanda ngarang September gi 19 da awareness campaign ama pangthokre. Kamranga da chathakiba campaign aduda Manipuri Autonomous Council Demand Coordination Committee Assam gi Vice President Roman Luang, Joint Convener Rosen Irom, Okram Lakikanta amadi Kamranga gi Maira Paibi Lup Singh, Panthoibi Maira, Awapali Maira, Ruposri Lairemi Maira, Maitei Leima Maira na Chingbagi mihut singna saruk yakhi amadi khunasigi masak nairaba ahlaman kyasu saruk yakhi. Campaign asina Kamranga khunjagi miyamda Autonomous Council asi karino amadi karigidamak Autonomous Council asi Assam da leriba Manipuri miyam gidamak mathau taribano habina chingbagi wafam kaya thamkibaga loinana masigi maramda iba chezai amasu yanthoklamki hairi. Khunja singnasu iho asi mai paktriba phawba sagotkani haibagi thajaba thambirakhi hairi. Loina Lakhipur Kumandasu Hairiba Mihut Kangbu Singh Asiga Loinana Coordination Committee gi Vice Chairman Obiribi Konjengbam Ongbi Arunaga Awareness Campaign Pangthoki Haina Pawasina Makhataragli Lepaka sida chanaragataba Goods and Services Tax GST ge anoba niyom singna miyamda chawna kanaba piragani haina Kendra gi Sel Thungi Mantri Nirmala Sitaraman na phongdokre. Hidak langthak singda hana lauramba GST gi chang chada tarani thoyadu nauna semdoklaba GST sida chada manga tamak lauragani aduga atei miyoibagi punsi kannana bagi hidak makal kuntra homdoi dagi GST amata lauraroi hairi asitanatana health insurance policy singdagi su GST Laura Roy Hairi. Information amasung broadcasting gi Kendra gi Mantri Osini Vaisnavna Income Tax Act amasung GST da achauba ahongba ma porakle haina phongdokre. New Delhi da pangthokpa
Public Affairs Forum of India PAFI gi chahi gi mifam amada wa ngangladuna mantri na hai GST gi mawang matauda ahongma purakpa asina numit kudingi sijanariba potlam sing amasung lau singu gi pothok singda mamal hantankhre pothok singi mamal hantarakpana miyam gi demand su hengalaklagani haina mahakna makhata khi Rajya asigi passenger singi kudong chana na bagitamak local train chalhanba amasung kudong chagadaba mafam singda train gi stoppage sing hangtokna na ba rajya gi mukhyamantri amasung railway authority da memorandum piduna rail ki bat thoram pangthokre memorandum aduda rajya da railway line electrification tawba amasung doubling loisilakpada local train pinanaba amasung covid ki matamda thingjaluraba stoppage sing amukhana hangdoknanaba amasung anauba lambi singda local train chalhanaba gi dabi sing yauri Rajya Sarkar na afaba gari driver puthoknabagi pandamda Rajya gi Vidhan Sabha Kendra khudingmakta driving training center amamam hangdoknanaba warep lawkhre Hauli da Rajya gi anisuba driving training center amasung automated driving test track sangaraduna transport mantri Jogen Mohan na phongdokre Sarkar gi thawang asina lamdam asigi naharol singi thawak phangbagi anoba lambi ama hangdoklagani haiki masine accident hantahanba amasung traffic jam gi awaba kaya hantahanbada mateng panglagani haina mantri na makha takhi Pradhanmantri Narendra Modi gi mapo kuman thorong gi manung channa nupi oibi singbu masamau phana lehenbagi sarukama oina lakliba September gi kunmathoi nongmaijing nimita Silchar Chaudhary Eye Hospital da nupi khakte gi oiba lem numit layangbagi kem ama pangthokadori hairiba free eye camp asi ayuki pung 10 dagi hawgani hairi Kerala da miyobigi brain chathokpa makhalgi amoeba na maram oiraga sandorakpa primary amoebic meningoencephalitis hairiba laina laichat asina maram oiraga rajya sigi Kozhikode Malappuram amasung Thiruvananthapuram na chingba jila singda laina asina naba migi masing 63 rom hena thengnakhre aduga hairiba jila sing asida kharani asida siba migi masing 18 sukhre hairi sikraba sing adugi manungda chahi 9 gi nupa macha ama aduga tha 8 ta suriba angang amasu yauri Isingdagi sandokpa makhalgi laina makhalasi makhatana sandoktananaba laukatpa yaba thorang sing laukatle haina Haksel Mantri Bina George na phongdokre Nungairaba pau Yoga acupressure amadi physiotherapy gi matengna adomgi khwang naba khud haigatpa yadaba khu tangda naba Saru amadi singli naurida nungaitaba paralysis asina chingba akchangi nungaitaba kaya layengana bagitamak ngasimak lengsin biragu senior consultant yoga acupressure and physiotherapy specialist in ortho and neuropain Dr. S. Chandrababu Singha Holistic Therapy Center Nilmohon Complex near Muscle Gym Hobi Road Fulertol Kasarasam Nomaizing natabada numit kudingi ayuki pung 8 dagi numitangi pung 3 phawba layengjari mobile number 8638078821 hairiba number asida layengba lakpagi mangoinana appointment book tobinaba khanganjari Admission open July 2019 session gidamakta UGC na recognize tawraba thatharuki oiba paramedical certificate course kaya gidamak mingchanba haujare dental assistant ECG assistant nursing assistant rural healthcare multipurpose health worker emergency and ambulance attendant naturopathy and yoga science phlebotomist amadi x-ray technician gi course tambiningba singna mingchanbiba yaragani arts science natraga commerce da 12 pass tawraba singna self employment natraga thabak phangnabagi damak coursing asi UGC na masak khanglaba Lingya Vidyapit University gi makhada hangdok sabani Silchar Rongpur Part 2 Rongpur Mitei Khun manakta Sri Krasar ga thangnabada leiriba IMPS Open College Energy Healing Center campus asida lengsinbiragu akupa marol gi damak mobile number 9395732456 natraga 9706554286 number asida pau phaunabiu
Lakhipur online channel asibu yengbiriba singna paw asibu like amadi share tawbiu amadi hojik phawba channel asibu subscribe tawbidriba singna subscribe tawbiu Aroibada maruoiba paw amukhanna Kasarda police ki akhanaba operation amada lupa crore 12 rongi oigadaba yaba tablet phare Manipuri Autonomous Council Demand Coordination Committee Assamna Makhatana Awareness Campaign Panthokre Tha asigi kunithoi dagi lebak asida chatnaragadaba GST gi anoba niyom singna miyamda chawna khanaba piragani amasung Kerala da miyobigi brain chathokpa makhal gi emibana maram oiraga sibami gi masing 18 sukre Lakhipur online YouTube channel gi paw sandok chaba ngasigi oinadi matang asida loijare